Ngasisu mahausagunna mayamgidamakta nungairaba phunga wari ama puduna lakjari. Wari asibu ibirakpina Chanu Mangang. Wari asigi mamingna Lamja Saramacha Sanduba. Thaina malemgi mafam amada Sanduba kauba yamna sathiba nupa amakhak leirami. Sanduba hairiba nupa asi umang wamang dalaiba misak amasu oirami. Haibadi Sanduba si Mana wakal tarakpa matamdagi hauna madi jangalda adum leirami. Maduna maram oiraga mahakti taibang miyoibagi chatnabi asi karino khanglamde aduga madi afang basu charami. Karigumba kanda jangalda sa tanba lakpa miyoisingna sa hatnaba hotnabada ten kapsillaktuna Sandubada panbasu yaurami. Adugumlaba matam aduda Sandubana sauduna nganglakpada jangal ado Pumnin kirami. Haibadi Sanduba asi jangal adugi oina khwaidagi tamthiba misakni. Jangal aduda leiriba sa makhal kudingmakna mahakpu yamna kijarami. Maramdi Sanduba si maraibak thiduna mama mapa masak khanghodrabasu ishorna pithorakpa magi top topa magul amadi yaurami. U kaba sa phaba ten saba aduda sunatana sarit charat yamna haisingba misak amasu oirami. Sandubana machindo tumthoklaga hui khonglakpada jangalda leiba sasingdo amana amada tanabagi mawongda loina khonglakani. Adumna Sandubana hui khonglaklabadi jangalda sa phaba mi lakle haibase irai laina khangba ngamlami. Aduna umangda leiriba sa makhal kudingmakna Sandubasi makhoigidamakta thabirakpa jiba makhal amani hainasu launarami. Nong magi numit amada Sandubana samu amagi mathakta tonglaga jangal adugi manungda hauba saba yaba haira thirami. Sanduba madi karigumba uhai panba upambi thengnarabasu hai masak khanglamde kananasu mangonda sigi hai sigi maming si kawi haina takpidabana. Aduda jangal duda leiriba sa makhal mayam dusu aduna jangal duda leiriba sa makhal mayam dusu mahakna sa masaksu khanglamde. Adubu simadi khangi mahakna maga laiminariba jiba khudingsi sa haiba kangluptuni haiba. Karigumba jangalda leiba sasing aduna Sandubagi mayokta thabak taurabadi mahakna hekta hatoklaga chathoklami. Makhoi sa mayam punsinnaduna Sanduba hatpadi karisu leiba thabak nate adubu jangal aduda leiriba sa makhalsing aduna tauba ngamdaba thabak kaya amadi Sandubana tauri. Jangal aduda leiriba jiba khudingmaktagi yong haibasina uton watonda koichong chongduna sanaba ngami adubu Sandubadi yongdagisu mana hena khongjal yangna chongba ngami. Awang awangba uton waton tonglaga jangal asida kana lakli kari tauri haiba mahakna loina yenglaga sa tanba lakpa urabadi amuktang hui khonglaktuna sa mayamdo makhoina leibada khudong sagadaba mafamda lotlibani. Asumna Sandubana samu mathakta tongduna uhai panba upambi thirakpada Saijrak kauba upambi do thengnarami. Saijrak hairiba upambi asidi mahai yalabasu chaba yaba mahai nati adubu Sandubana di khangdabanina Saijrak mahai do mana tongliba samududa masa lamtharao aduga mana heklaga chage hairami. Kuina jangalda leiraklabanina sa singa maga wari sanabada pau phaunarami. Adubu samu aduna di khangi paliba ugi mahai asi saba yadabani haiba. Makhoisu uhai wahai chaba jiba singi manungda samusu amani. Aduna makhoidi karamba uhaina saba yai yade khanglami. Aduna Sandubana Saijrak masado lamtharo haibada samu aduna yaramde. Samuna nachungdana leplaga leibaduda Sandubado sauraktuna mana pairiba ten aduna samu aduda kapkadabagi taurami. Samu adusu yamna singi aduna Sanduba saure khangduna Saijrak masa ado magi manaton aduna lamtharaga hekhallami. Sanduba si sagumna natraga migumna leibanina pango hairagasu pangde singu hairabasu singde magisu pura sadarol amani leiribasi. Sanduba su Saijrak masado lamtharaga charung ama heklaga masado thadokraba tungda Saijrak mahi ama pathatlaga mayada thok hekta langsinduna amuk anirak saiba horakpada madi khabana loireduna phulauna kamthoraklami. Madu uwada samudo kalakpeli haibagum masado uru unglaga mamaigado thangatlaga mana anido phandoklaga jagoi busarei.
ꯃꯗꯨ ꯎꯕꯗ ꯁꯟꯗꯨꯕ ꯌꯥꯝꯅ ꯁꯥꯎꯅ ꯑꯌꯥ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯥꯁꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯃꯃꯤꯠꯀꯗꯣ ꯆꯒꯨꯞ ꯆꯒꯨꯞ ꯈꯞꯆꯤꯜꯂꯛꯇꯨꯅ ꯁꯟꯗꯨꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯕ ꯃꯑꯣꯡꯗ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯕ ꯁꯟꯗꯨꯕꯅ ꯁꯥꯃꯨ ꯑꯗꯨꯕు ꯐꯨꯒꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯃꯨ ꯃꯥꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯟꯗꯨꯕꯅ ꯃꯥꯕꯨ ꯐꯨꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ ꯁꯟꯗꯨꯕꯅ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯅꯥ ꯑꯅꯤꯗꯣ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕ ꯁꯟꯗꯨꯕꯅ ꯁꯥꯃꯨ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯁꯥꯃꯨ ꯅꯥꯐꯟꯕ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯇꯥꯠꯁꯤꯗꯤ꯫ ꯁꯟꯗꯨꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯈꯣꯏ ꯃꯁꯦꯜ ꯈꯪꯅꯕ ꯂꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯂꯧꯁꯤꯟꯐꯝ ꯈꯪꯂꯣꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯉꯁꯤꯗꯤ ꯁꯟꯗꯨꯕ ꯄꯥꯈꯪ ꯃꯄꯨꯡ ꯆꯞ ꯆꯥꯅ ꯐꯥꯔꯦ꯫ ꯃꯥꯗꯤ ꯁꯥ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯐꯤ ꯃꯔꯣꯜꯒꯤ ꯊꯣꯏꯗꯣꯛꯄ ꯂꯨꯕ ꯅꯥꯟꯕ ꯂꯩꯇꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯎꯐꯤ ꯃꯇꯦꯛ ꯃꯥꯟꯕ ꯑꯃ ꯁꯦꯠꯂꯒ ꯃꯁꯥ ꯀꯣꯟꯕ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ ꯇꯧꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯆꯥꯔꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯉꯥꯏꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯟꯗꯨꯕ ꯃꯥꯒꯤ ꯁꯥꯃꯨ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯀꯩꯊꯦꯜ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯇ ꯊꯨꯡꯂꯛꯈꯤ꯫ ꯁꯟꯗꯨꯕꯗꯤ ꯃꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯗꯕꯅ ꯃꯥꯅ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯃꯇꯣꯝꯇ ꯌꯦꯡꯊꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯟꯗꯨꯕꯕꯨ ꯎꯕꯗ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯟꯗꯨꯕꯗꯤ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯈꯨꯖꯤꯟ ꯈꯨꯌꯥꯁꯨ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯃꯀꯣꯏ ꯃꯔꯥꯡ ꯑꯃꯗꯤ ꯐꯤꯖꯦꯠ ꯆꯛꯆꯥ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯁꯟꯗꯨꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯥꯒꯤ ꯁꯥꯃꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯥꯃꯨ ꯑꯗꯣ ꯆꯤꯡꯂꯒ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯣ ꯂꯣꯏꯅ ꯇꯥꯟꯈꯥꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯟꯗꯨꯕꯗꯤ ꯏꯉꯛ ꯉꯛꯅ ꯃꯤꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯣ ꯃꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯏꯇꯥꯛ ꯇꯥꯛꯏ꯫ ꯑꯗꯨꯝꯅ ꯉꯛꯆꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯟꯗꯨꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯟꯗꯨꯕꯗꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯃꯥ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯒꯨꯟꯗꯥ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯟꯗꯨꯕꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯤ꯫ ꯇꯁꯦꯡꯅ ꯁꯟꯗꯨꯕꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ パꯏꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯤꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯁꯟꯗꯨꯕꯗ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯣ ꯇꯤꯡꯊꯣꯛꯇꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯖꯔꯛꯂꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯕꯣꯔꯥ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯀꯗꯕꯒꯤ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯁꯥ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯁꯣꯔ ꯍꯣꯜꯂꯒ ꯍꯤꯡꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯁꯣꯔ ꯐꯨꯡꯒꯠꯂꯕꯗꯤ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯁꯟꯗꯨꯕꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯗꯨꯕꯅ ꯍꯥꯏꯔꯤꯕ ꯂꯣꯟꯗꯣ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯝꯃꯤ, "ꯑꯦ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯅꯁꯝꯃꯣ ꯅꯅꯥꯑꯣ ꯎꯕꯗ ꯀꯤꯖꯩꯅꯦ"꯫ ꯁꯟꯗꯨꯕꯁꯨ ꯃꯤꯁꯤꯡꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯂꯒ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯃꯨꯛ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯁꯟꯗꯨꯕꯒꯤ ꯁꯛꯇꯝ ꯎꯕꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯅꯪꯗꯤ ꯄꯨꯔꯥ ꯖꯪꯒꯜꯗ ꯂꯩꯕ ꯌꯣꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯅꯪꯁꯤ ꯖꯪꯒꯜꯗꯒꯤ ꯂꯥꯛꯄ꯭ꯔꯣ"꯫ ꯁꯟꯗꯨꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯁꯣꯔ ꯐꯨꯡꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯔꯥꯡ ꯊꯥꯡꯅ ꯌꯥꯎꯔꯒ ꯁꯟꯗꯨꯕꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯁꯟꯗꯨꯕꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯄꯨꯜꯂꯤꯕꯗꯣ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ
ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯑꯣꯏꯔꯒꯁꯨ ꯂꯣꯟ ꯐꯥꯎꯅꯗꯕ ꯃꯔꯝꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯁꯟꯗꯨꯕꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ, ꯑꯗꯨꯅ ꯁꯟꯗꯨꯕꯁꯨ ꯌꯥꯎꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯁꯟꯗꯨꯕꯗ ꯍꯦꯛꯇ ꯀꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯨꯅ ꯆꯩꯅꯕ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯈ꯭ꯔꯕ ꯁꯟꯗꯨꯕꯅꯤ ꯃꯁꯥꯗꯣ ꯁꯠ ꯆꯠꯊꯣꯛꯂꯒ ꯃꯥꯒꯤ ꯁꯥꯃꯨ ꯑꯗꯣ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ, "ꯑꯩꯒꯤ ꯁꯥꯃꯨ ꯅꯥꯐꯟꯕ, ꯅꯪ ꯀꯩꯗꯧꯔꯤ?" ꯁꯟꯗꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯁꯥꯃꯨ ꯑꯗꯣ ꯊꯤꯟꯊꯕ ꯇꯧꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯁꯟꯗꯨꯕꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯂꯥꯛꯅ ꯐꯅ ꯇꯧꯔꯨꯕꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤꯜꯂꯨꯕꯗ ꯏꯄꯪ ꯄꯪꯁꯤꯟꯈꯤꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯟꯗꯨꯕꯒꯤ ꯁꯥꯃꯨ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯟꯗꯨꯕꯅ ꯏꯪꯒꯤꯠ ꯑꯃꯇꯪ ꯄꯤꯈꯤꯕꯗ ꯍꯦꯟꯅ ꯈꯪꯂꯤꯕ ꯁꯥꯃꯨ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯀꯣꯠꯂꯕ ꯃꯇꯨꯡ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯒꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯁꯥꯃꯨ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯃꯆꯤ ꯑꯃꯗ ꯊꯅꯝꯂꯒ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯈꯣꯡꯕ ꯇꯥꯕꯗ ꯖꯪꯒꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯁꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯤꯕꯗꯨ ꯎꯕꯗ ꯁꯥꯃꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯒ ꯍꯥꯏꯕꯒꯨꯝꯅ ꯇꯧꯔꯤ, "ꯅꯍꯥꯛ ꯀꯤꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ" ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯂꯨꯆꯤꯡꯗꯨꯅ ꯁꯟꯗꯨꯕꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯁꯟꯗꯨꯕꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯟꯗꯨꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯥ ꯃꯌꯥꯝꯗꯣ ꯃꯐꯝ ꯑꯗꯨꯗ ꯉꯪꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯤ꯫ ꯁꯥ ꯃꯌꯥꯝꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯟꯗꯨꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯁꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯍꯥꯏꯕꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯁꯒꯣꯜ ꯃꯊꯛꯇꯨꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯁꯟꯗꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯥ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯟꯗꯨꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯖꯪꯒꯜꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯕꯗꯣ ꯆꯨꯝꯅ ꯐꯝꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯗꯒꯦ ꯁꯤꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯥ ꯃꯌꯥꯝꯅ ꯉꯪꯂꯒ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯁꯟꯗꯨꯕꯕꯨ ꯐꯥꯔꯒ ꯄꯨꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯁꯟꯗꯨꯕꯕꯨ ꯊꯥꯗꯣꯛꯀꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯡ ꯑꯗꯨꯒ ꯀꯩꯒ ꯄꯨꯂꯞ ꯁꯟꯗꯨꯕꯕꯨ ꯂꯥꯛꯇꯅ ꯏꯟꯊꯔꯝꯂꯒ ꯃꯈꯣꯏꯗꯤ ꯁꯒꯣꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯟꯗꯨꯕꯁꯨ ꯂꯩꯃꯥꯏꯗ 3-4ꯔꯛ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯥ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯟꯗꯨꯕꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ಲಾಂಗ್ ಅದುಸು ಸಾಮಯಂಗಿ ಖುಜಿನ್ ಅಮದಿ ಮಯಾದುನ ಕ್ರಕ್ ಕ್ರಕ್ ಚಿಕ್ತುನ ಸೆಗಾಯಿರಮಿ. ಅಸುಮ್ನ ಸಂದುವದೋ ಮಾಗಿ ಸಾಮಯಂ ದುಗಲೋಯ್ನನ ಜಂಗಲ್ ಲೋಮ್ದ ಅಮುಕ್ ಲಾಕ್ಲೆ. ಅದುಗ ನುಪಿ ಅದುನ ಅಮುಕ್ ಕಮ್ದೌರಿ. ಮಾದಿ ಮಸಾದೋ ಕೀಬದಗಿ ngasay mana phamduna leiriba jaga adudagi machi su sukleng lenglamde aduna magi makong aduda masing thingamdraba kakphai kaya amasu chiktuna leiri. Madi kakphai na mangonda chikle haibasu khangbanati masadu pura mondrang amada asum leirabanina. Asum na masu yamna kina leiringai aduda umangduda leihauba sakara amuk magi manakta changsilakli. Madu ubada madi mamit managado lauktoklaga kannekta lauri. Changsilakano haina. Sasing adusu asum changsilai. Adudagi masu maphamdudagi phukhogatuna chen bahaurakli. Sasing adusu nupi adubu tanarakli. Nupi adusu maikei salai khangda asum chen thorakpana mapa chanaruba haiduni. Ngasai mana phauraga lakiba sahar taba lambi adu oina tari. Adudagi di masu masado kiba khara phabagum kanna chelakpada sandubasu magi samu mathaktuda tonglaga jangal taba lambi duda laklami. Aduna nupi aduga amuk mayoknari. Sanduba ubada nupi ado chap lepi. Aduga atay sasing adusu chap lepi. Nupi aduna matunglomda amuk handuna yenglubada. Ngasay mabu tanarakiba sasing adusu magi matungdagi khara lapna lieptuna layrami. Sanduba samu mathaktagi kumtharaktuna nupi adugi manakta changsilai. Nupi adusu sandubada yengduna layri. Sanduba sangsilaktuna nupi aduda wa khara haibagumna taurami. Adubu miyoi masel oirabasu sandubana hairiba wado nupi aduna khangba ngamlamdi.
ꯃꯔꯝꯗꯤ ꯁꯟꯗꯨꯕꯗꯤ ꯁꯥ ꯃꯔꯛꯇ ꯂꯩꯕꯅꯤꯅ ꯁꯥꯁꯤꯡꯗꯣ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯅꯤꯅ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯎ ꯑꯥ ꯈꯔ ꯂꯥꯎꯅꯕ ꯑꯃꯗꯤ ꯏꯪꯒꯤꯠ ꯄꯤꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯅ ꯁꯟꯗꯨꯕ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯉꯛꯇꯣ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ" ꯍꯥꯏꯅ꯫ ꯁꯟꯗꯨꯕꯁꯨ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯏ ꯅꯨꯄꯤꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯃꯥꯒꯤ ꯁꯥꯃꯨꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯃꯨ ꯑꯗꯨꯅ ꯃꯅꯥꯇꯣꯟꯗꯣ ꯇꯤꯡꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯀꯥꯈꯠꯍꯟꯗꯨꯅ ꯇꯣꯡꯂꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯈꯨꯠꯇꯨꯅ ꯀꯥꯈꯠꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯥꯃꯨ ꯑꯗꯨꯗ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯃꯈꯣꯡꯗ ꯌꯦꯡꯂꯒ ꯊꯥꯡꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛꯇ ꯏꯅ ꯃꯕꯨꯛ ꯊꯜꯂꯕ ꯀꯥꯛꯐꯩ ꯀꯌꯥ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯂꯩꯕꯥꯛꯇ ꯊꯤꯟꯗꯨꯅ ꯀꯟꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯟꯗꯨꯕꯁꯨ ꯏꯉꯛ ꯉꯛꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯀꯥꯛꯐꯩ ꯅꯞꯂꯤꯕꯗꯣ ꯎꯔꯗꯨꯅ ꯁꯠ ꯐꯝꯊꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯣ ꯇꯥꯞ ꯐꯥꯔꯒ ꯀꯥꯛꯐꯩ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯏꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯃꯈꯣꯡꯗꯨꯗ ꯌꯦꯡꯕꯗ ꯀꯥꯛꯐꯩꯅ ꯆꯤꯛꯂꯤꯕ ꯃꯐꯝꯁꯤꯡꯗꯣ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯞꯅ ꯐꯝꯊꯔꯒ ꯏ ꯑꯗꯣ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯏ ꯑꯗꯣ ꯅꯞꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡꯗꯣ ꯁꯠ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯁꯥꯃꯨꯗ ꯇꯣꯡꯂꯒ ꯁꯟꯗꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯁꯍꯔ ꯃꯌꯣꯟ ꯑꯣꯏꯔꯕꯁꯨ ꯒꯨꯟꯗꯥ ꯈꯔꯅ ꯄꯥꯟꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯅꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯟꯗꯨꯕꯅ ꯅꯨꯄꯤ ꯑꯗꯣ ꯖꯪꯒꯜꯗ ꯄꯨꯔꯛꯂꯤ꯫ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯟꯗꯨꯕꯅ ꯋꯥꯗꯤ ꯉꯥꯡꯗ ꯄꯤꯔꯛꯄ ꯏꯪꯒꯤꯠ ꯈꯨꯗꯤꯡꯃꯛ ꯈꯪꯂꯝꯃꯤ꯫ ꯁꯟꯗꯨꯕꯅ ꯅꯨꯡ ꯑꯅꯤ ꯇꯛꯈꯥꯏꯅꯔꯒ ꯃꯩ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯆꯧ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯈꯔꯗ ꯀꯥꯔꯒ ꯃꯍꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯈꯔ ꯐꯥꯔꯒ ꯃꯗꯨ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯁꯟꯗꯨꯕꯗꯤ ꯃꯁꯥꯗꯣ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯒꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯂꯐꯣꯏ ꯑꯃꯨꯟꯕ ꯈꯔ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯐꯣꯏꯗꯨ ꯂꯧꯔꯒ ꯁꯟꯗꯨꯕꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯇꯞꯅ ꯐꯝꯊꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯉꯛ ꯏꯟꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯐꯣꯏ ꯃꯀꯨ ꯈꯣꯛꯂꯒ ꯁꯟꯗꯨꯕꯗ ꯄꯤꯔꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯗꯨ ꯆꯥꯔꯒ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯗ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯆꯠꯈꯤꯅꯣ, ꯑꯩ ꯏꯇꯣꯝꯗ ꯂꯩꯕ ꯀꯤꯌꯦ"꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯁꯟꯗꯨꯕꯅ ꯈꯪꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯟꯗꯨꯕꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯏ꯫ ꯑꯗꯨꯅ ꯀꯤꯒꯅꯨ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯟꯗꯨꯕꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯈꯪꯂꯗꯨꯅ ꯃꯉꯛꯇꯃꯛ ꯅꯣꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯗ ꯊꯤꯟꯒꯦ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯖꯪꯒꯜ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯥꯛꯂꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯟꯗꯨꯕꯅ ꯍꯨꯏ ꯑꯃꯨꯛꯇꯪ ꯈꯣꯡꯕꯗ ꯁꯥ ꯃꯌꯥꯝꯗꯣ ꯑꯃꯅ ꯑꯃ ꯇꯥꯅꯕ ꯑꯃꯨꯛ ꯈꯣꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯊꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯁꯟꯗꯨꯕꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥ ꯐꯖꯅ ꯍꯥꯏꯕꯁꯨ ꯍꯩꯇ, ꯊꯦꯝꯖꯤꯟꯕꯤꯒꯦ ꯈꯜꯂꯕꯁꯨ ꯀꯔꯝꯅ ꯊꯦꯝꯒꯅꯤ? ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯃꯉꯛ ꯏꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯍꯩ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯁꯟꯗꯨꯕꯗ ꯌꯦꯡꯉꯤ꯫ ꯁꯟꯗꯨꯕꯅ ꯇꯧꯔꯤꯗꯣ ꯃꯍꯥꯛꯁꯨ ꯋꯥꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯀꯔꯝꯅ ꯍꯥꯏꯅꯤ ꯈꯪꯗꯕꯒꯤ ꯂꯣꯟ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯟꯗꯨꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯅꯪ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯅꯣ?" ꯍꯟꯗꯛꯃꯨꯛꯁꯨ ꯋꯥꯍꯩꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯁꯟꯗꯨꯕꯁꯦ ꯂꯣꯟ ꯇꯝꯅꯤꯡꯉꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ?" ꯁꯟꯗꯨꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯕꯜꯂꯕꯤ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯟꯗꯨꯕꯁꯨ ꯀꯧꯔꯛꯏ, "ꯕꯜꯂꯕꯤ" ꯍꯥꯏꯅ꯫
Nupido nokphet tawna khumi, "Hau." Aduga Ballabina amuksu Sandubagi mingdo hanglami. Handaki Sanduba gyan tari nupiduna magi maming hangini haiba. Aduna khumi, "Sanduba kawi haina." Nupi aduna, "Sanduba." "Hau." Asumna numitumadi Sandubagi thabaksi lon tambada oirami. Mathangi numitni ngarang ahingdi Sandubado lok yamnasu khukibani. Aduga ngasi nongalakpada mahak masado nari. Nupidusu mayumda chatningna chatpasu ngamdri. Aduna Sandubagi hidak pithaknaba mana masingi hidak semnaba tawrami. Mafam adudadi yubi makudagi hena atei patra amata uramdi. Aduna nupi aduna yubi makugi tengkot aduda hidak haplaga Sandubabu pithaklami. Hidak thaklaba matung Sandubasu ngaihak tumtharuri. Aduga amuk haugalakduna ngasisu wahai kaya tamlami. Asumna numit kharani laiminaba aduda Sandubasu wahai khara makhaidi ngang bahayri. Adubu Ballabidi sak saraktaba hapta ama heli. Wahai charaga maso hapta amadi lelabani. Adubu masadudi ison sontharami. Chak charaga hingba mi amana chaki mahutta uhayna mahut sinba haibase awaba oirami. Aduna Ballabidi masado leiki ba mafamdagi machi kaya lengdre. Ballabigi saktam ubada Sandubana wahaido mapung phana haiba haitragasu samjillaga hangi, "Nangbu nabro?" Ballabisu, "Hoi, ai isa yamna nungaiti haina khumi." Sandubana amuk, "Ingbasida oiramgani." Wado haiduna sa matuna semba athaba furit ama pisili. Ballabina, "Ingbagi natiye, ai sak saba pami." Sanduba sak haidisi karino ma khangde. Aduna ngayak wakal tawi. Ballabina mayek sengna hairami. Sanduba sak haibasi magi mamitna amuktasu ukidri. Adubu mahak sak thiba chatlami. Jungle manungdadi kadaidagi chakno thigadawribase. Sanduba madi chak haiduna jungle dugi akoiba manungda mahang ne hek ngamliba makai chatuna thirami. Adubu chak adudi thiba phanglamde. Mahakna sak thiba chatingai numitchu takri. Somdana Ballabido mai hauna sauri. Sandubana ayuktagi chatkhraga haujik phawba magi manakta laktabasida. Phana thenglaba matamda mahak lakli. Aduga Ballabigi manakta changsilaktuna leplari. Ballabisu sauribani haiduna tumina leiri. Sanduba mapung phadaba wahayna hairei, "Chak phangde." Ballabi Sandubada yengkhatuna munna yengi. Sandubana amukshu hairei, "Chak leite." Ballabi Sandubada saurambada hojikti khangli. Mahakna chatluribase chak thibani haiba. Aduna mathanta amukshu khalai, "Nangse asuk thina pangbo oireko." Sandubasu wa adukhak hairaga mafam aduda taba sing akamba khara khullaga mana pharakpa lamyen ado lawgadabagi mai haurami. Ballabisu asum yengi. Aduga tapna, "Ai tumningi." Sandubasu wado lipat tauna, "Si kanana sagadabano?" "Ai chaningdre tumage." "Adudi si langthokhrora." "Nangdi charoidro?" "Nang charo." "Ai chaba pamde." "Nang kaimta sadradi naru hawalakpaduda nasado amuk narani." "Naroi, ai yamna kalli." Sandubana tupak haiboi haidaboi wa haibaduda Ballabido maithongdo momon tawrai. Aduga haiduna mangakto nomi. Ballabina momon tawrakpaduda Sandubasu nokphet tawraga, "Nangna nokpasi ai khara phaye. Adudi nangna haraunaba ai adum noklaga leirora." "Leiro. Adu aibu hayengdi yumda thinbiru." "Thillage. Sida laibasi nangsu nungaite ai khangi." Asumna mathangi numit yaurakli. Ballabi mayumda thingadabagi thorakli. Sandubana magi samu aduda Ballabi makoi ani tongduna sarta Ballabi adomda lakli. Ballabi wa haiba haurai, "Aina nangoda matam khara yetkri. Ngasidagidi nangi naningtam hauruko." Sanduba Ballabigi makutta chetna paisilaga adumna haiganu haina hairami. Asumna asum lakpana haujikti Ballabigi mayum yaurakli. Ballabina samu tongduna lakpaduda mama mapana nungsa thina leirambado yamna harauna machabu uklami. Sandubasu Ballabibu thanamlaga chatke tawbada Ballabina ngai ko haina khamduna imungda khonglei thuna changkiduna chak mayom ama yomlaga puduna thoklai.
ꯑꯗꯨꯒ ꯆꯥꯛꯌꯣꯝꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯁꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯛ ꯍꯥꯏꯕꯗꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯍꯥꯏꯗꯨꯅ ꯃꯉꯛꯇꯣ ꯅꯣꯝꯃꯤ꯫ ꯕꯜꯂꯕꯤꯅ ꯆꯥꯛ ꯃꯌꯨꯝꯗꯣ ꯁꯟꯗꯨꯕꯗ ꯍꯥꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯨꯔꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯊꯥꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯜꯂꯕꯤꯅ ꯁꯥꯃꯨꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯃꯨ ꯅꯥꯐꯟꯕ, ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅꯕꯤꯌꯨꯀꯣ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯆꯠꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯁꯟꯗꯨꯕꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯥ ꯃꯄꯥꯗ ꯕꯜꯂꯕꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯕꯗ ꯑꯁꯣꯝꯗꯁꯨ ꯁꯟꯗꯨꯕꯗꯣ ꯕꯜꯂꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯕꯜꯂꯕꯤꯅ ꯁꯟꯗꯨꯕꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯩꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯕꯜꯂꯕꯤꯕꯨ ꯃꯃꯥ ꯇꯦꯇꯨ ꯁꯅꯥꯅ ꯃꯅꯤꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯕꯜꯂꯕꯤ, ꯏꯃꯥ, ꯄꯥꯕꯗꯤ? ꯅꯪꯒꯤ ꯄꯥꯕꯁꯨ ꯁꯣꯝꯗ ꯂꯥꯛꯂꯅꯤ, ꯊꯣꯡꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯒꯅꯤ ꯇꯧꯍꯧꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯅ ꯅꯥꯔꯣꯟꯗ ꯆꯦꯟꯈꯤꯕꯗꯣ ꯀꯅꯥꯅꯁꯨ ꯎꯍꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯜꯂꯕꯤꯒꯤ ꯃꯄꯥ ꯁꯦꯇꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯕꯜꯂꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯨꯛꯄ ꯂꯝꯕꯤ ꯑꯃꯒꯤ ꯃꯆꯤꯗ ꯂꯨꯝꯗꯨꯅ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯁꯦꯇꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯀꯗꯥꯏꯗ ꯆꯠꯀꯦ ꯊꯧꯔꯥꯡꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ꯫ ꯁꯦꯇꯨꯁꯨ ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯈꯜꯂꯤ ꯃꯗꯨꯗꯤ ꯁꯦꯇꯨꯅ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯁꯦꯇꯨ ꯃꯕꯨꯛꯇ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯃꯥꯒꯗꯣ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ, ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯑꯗꯨꯅ ꯃꯥꯁꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ puthorꯛꯇꯨꯅ ꯄꯨꯝꯅꯃꯛꯄꯨ ꯏꯟꯊꯨꯔꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯊꯤꯟꯊꯕ ꯇꯧꯗ ꯇꯥꯟꯅꯔꯛꯂꯤ꯫ ꯁꯦꯇꯨꯁꯨ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯍꯣꯏꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯦꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯃꯥ ꯅꯆꯥ ꯆꯠꯈ꯭ꯔꯣ, ꯅꯄꯥ ꯑꯩꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯅꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯔꯒꯅꯤ, ꯆꯠꯂꯣ꯫ ꯃꯃꯥ ꯇꯦꯇꯨ ꯁꯅꯥꯅ, ꯃꯄꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯒꯅꯤ, ꯏꯆꯥꯅꯨꯄꯤꯕꯨ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯅꯥꯊꯩꯈ꯭ꯔꯁꯤ꯫ ꯕꯜꯂꯕꯤꯅ, ꯏꯃꯥ, ꯑꯩꯁꯨ ꯅꯈꯣꯏꯒ ꯂꯩꯒꯅꯤ, ꯁꯤꯔꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ꯫ ꯃꯗꯨ ꯌꯥꯗꯦ ꯏꯕꯦꯝꯃ, ꯅꯪ ꯖꯪꯒꯜ ꯇꯥꯕ ꯂꯝꯕꯤꯗꯣ ꯏꯃꯥꯅ ꯇꯥꯛꯄꯤꯔꯒꯦ, ꯅꯪ ꯆꯠꯈ꯭ꯔꯣꯀꯣ꯫ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯖꯨꯖꯥ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯅꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯒꯨꯟꯗꯥ ꯈꯔꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇꯥꯔꯛꯄꯗꯒꯤ ꯃꯤ ꯂꯩ ꯈꯪꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯦꯇꯨꯒꯤ ꯃꯁꯥꯗꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯑꯃ ꯐꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯦꯇꯨ ꯁꯅꯥꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯕꯜꯂꯕꯤ ꯃꯃꯥꯕꯨ ꯍꯧꯒꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯥ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯟꯈ꯭ꯔꯣ, ꯅꯃꯥꯒ ꯑꯩꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯜꯂꯕꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅ, ꯄꯥꯕꯥ, ꯏꯃꯥ, ꯑꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯂꯩꯔꯔꯣꯏ, ꯆꯠꯂꯣ, ꯅꯪ ꯆꯠꯂꯣ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯖꯪꯒꯜ ꯇꯥꯕ ꯂꯝꯕꯤꯗꯣ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯕꯜꯂꯕꯤ ꯃꯍꯥꯛꯁꯨ ꯆꯠꯅꯤꯡꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯕꯜꯂꯕꯤ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄ ꯎꯔꯒ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯂꯕꯤꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯦꯇꯨ ꯁꯅꯥ ꯃꯇꯩ ꯃꯅꯥꯎ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯎꯞꯅ ꯇꯥꯕ ꯎꯅꯥ ꯂꯣꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯇꯦꯇꯨ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯗꯨꯅ, ꯃꯄꯥ, ꯅꯪ ꯑꯩꯒꯤ ꯃꯔꯛꯁꯤꯗ ꯑꯃꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ, ꯏꯆꯥꯒꯤꯗꯃꯛ꯫ ꯑꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈ꯭ꯔꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯗꯦ꯫ ꯇꯦꯇꯨ ꯁꯅꯥ ꯃꯁꯥꯗꯣ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯅ
ꯍꯧꯒꯠꯂꯛꯄꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯏꯪꯒꯤꯠ ꯄꯤꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯁꯦꯇꯨꯁꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯇꯤꯇꯨꯁꯅꯥꯁꯨ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯦꯇꯨꯗꯣ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯟꯖꯩꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯣꯝꯈ꯭ꯔꯦ꯫ ꯇꯤꯇꯨꯁꯅꯥꯁꯨ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯅꯨꯡꯁꯥ ꯊꯤꯅ ꯃꯐꯝꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯣ ꯂꯩꯃꯥꯏꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯤꯇꯨꯁꯅꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯇꯤꯇꯨꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯃꯐꯝ ꯑꯗꯣ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯤꯟꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯦꯟꯅ ꯅꯣꯡ ꯆꯨꯔꯛꯇꯨꯅ ꯇꯤꯇꯨꯁꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯕꯜꯂꯕꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯖꯪꯒꯜ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯖꯪꯒꯜ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯍꯥꯛ ꯃꯁꯥꯗꯣ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯟꯗꯨꯕꯒꯤ ꯁꯥꯃꯨꯗꯣ ꯅꯣꯝꯍꯧ ꯅꯣꯝꯍꯧ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯂꯥꯛꯂꯕꯗꯤ ꯁꯟꯗꯨꯕꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯕꯜꯂꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯁꯥꯃꯨ ꯑꯗꯨꯁꯨ ꯕꯜꯂꯕꯤꯕꯨ ꯃꯁꯛ ꯈꯪꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯜꯂꯕꯤꯅ ꯍꯪꯉꯤ, "ꯁꯥꯃꯨ ꯅꯥꯐꯟꯕ, ꯅꯪꯒꯤ ꯃꯔꯨꯞꯇꯨꯗꯤ?" ꯁꯥꯃꯨ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯕꯜꯂꯕꯤꯕꯨ ꯃꯉꯣꯟꯗ ꯇꯣꯡꯍꯜꯂꯒ ꯁꯟꯗꯨꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯗꯤ ꯑꯆꯧ ꯑꯆꯧꯕ ꯎ ꯀꯌా ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯜꯂꯕꯤꯁꯨ ꯁꯥꯃꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯒ ꯁꯟꯗꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯟꯗꯨꯕꯗꯤ ꯍꯟꯅꯒ ꯌꯦꯡꯂꯛꯇꯦ, ꯃꯥꯒꯤ ꯃꯊꯧꯗꯣ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯕꯜꯂꯕꯤ ꯈꯧꯗꯦꯝꯗꯨꯅ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯕꯜꯂꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯜꯂꯕꯤ ꯁꯟꯗꯨꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯄꯥꯎ ꯀꯌꯥ ꯇꯝꯂꯝꯃꯤ꯫ ꯁꯟꯗꯨꯕ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯪꯒꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯟꯗꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯅ ꯁꯥꯁꯤꯡꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯥ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯁꯟꯗꯨꯕꯅ ꯕꯜꯂꯕꯤꯕꯨ ꯄꯨꯗꯨꯅ ꯁꯍꯔꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯁꯟꯗꯨꯕꯅ ꯕꯜꯂꯕꯤꯕꯨ ꯃꯥꯒꯤ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯍꯟꯗꯨꯅ ꯃꯥꯅ ꯁꯥꯃꯨꯗꯣ ꯆꯤꯡꯂꯒ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯟꯗꯨꯕ ꯍꯣꯏꯗꯣ ꯁꯍꯔ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯕꯗ ꯅꯠꯇꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯐꯥꯔꯒ ꯁꯔꯥꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯂꯕꯤꯅ ꯁꯟꯗꯨꯕꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥ ꯃꯌꯥꯝꯗꯨꯗ ꯁꯟꯗꯨꯕꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯕꯗ ꯁꯥ ꯃꯌꯥꯝꯗꯣ ꯍꯧꯅꯔꯨꯕ ꯂꯩꯇ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯟꯗꯥꯔꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯊꯤꯔꯤꯕ ꯑꯁꯤꯁꯨ ꯕꯜꯂꯕꯤꯅꯤ꯫ ꯃꯔꯝꯗꯤ ꯕꯜꯂꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯜꯂꯕꯤꯒꯤ ꯏꯃꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯁꯪꯒ ꯆꯥꯎꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯕꯜꯂꯕꯤꯒꯤ ꯃꯄꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯣ ꯀꯅꯥꯃꯠꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯜꯂꯕꯤꯒꯤ ꯃꯄꯥꯅ ꯂꯨꯆꯤꯡꯗꯨꯅ ꯉꯥꯛꯂꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯊꯤꯅꯔꯛꯄꯗꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯕꯜꯂꯕꯤꯒꯤ ꯃꯄꯥꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯐꯅꯕ ꯁꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯅ ꯑꯐ ꯐꯠꯇ ꯃꯔꯅꯥꯏ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯁꯅꯨ ꯈꯟꯗꯣꯛꯈꯤꯕꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯔ ꯑꯁꯨꯝ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯒꯤ ꯈꯜꯂꯛꯄꯗ ꯃꯍꯥꯛ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯨꯟꯗꯥꯁꯤꯡ ꯑꯗꯣ ꯁꯥꯁꯤꯡꯗꯨꯅ ꯇꯥꯅ ꯇꯥꯅ ꯆꯤꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯁꯥꯍꯤꯡ ꯆꯥꯕ ꯉꯥꯛꯇꯅꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯗꯨꯕꯁꯨ ꯕꯜꯂꯕꯤꯅ ꯇꯝꯕꯤꯕ ꯃꯥꯅ ꯉꯥꯡꯊꯣꯛꯄ ꯍꯩꯕ ꯋꯥꯍꯩ ꯈꯔꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ, ꯅꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯁꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯔꯒꯅꯤ"꯫ ꯑꯗꯨꯕꯨ ꯂꯥꯎꯔꯤꯕꯗꯣ ꯇꯥꯕꯤꯗꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯇꯦꯟꯖꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯟꯗꯥꯔꯛꯇꯨꯅ ꯕꯜꯂꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒꯨꯟꯗꯥ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯜꯂꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯜꯂꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯥꯃꯨ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯀꯣꯠꯂ ꯀꯣꯠꯂꯒ ꯂꯪꯊꯣꯛꯂꯝꯃꯤ꯫
ꯑꯗꯨꯗꯒꯤꯗꯤ ꯁꯥꯃꯨ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯜꯂꯕꯤꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯁꯟꯗꯨꯕꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯗꯤ ꯃꯐꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯁꯟꯗꯨꯕꯁꯨ ꯃꯁꯥꯗꯣ ꯇꯦꯟꯅ ꯄꯥꯟꯈꯤꯕꯒꯤ ꯆꯩꯅꯥꯅ ꯌꯣꯝꯂꯦ, ꯑꯗꯨꯒ ꯁꯥ ꯑꯇꯩꯁꯨ ꯈꯔ ꯁꯤꯔꯝꯃꯤ꯫ ꯕꯜꯂꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯇ꯭ꯔꯤ꯫ ꯕꯜꯂꯕꯤꯅ ꯁꯟꯗꯨꯕꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯨꯝꯂꯒ ꯁꯟꯗꯨꯕꯒꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯃꯐꯝꯁꯤꯡꯗꯣ ꯏꯁꯤꯡ ꯑꯁꯥꯕꯅ ꯆꯥꯝꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯗꯥꯛꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯁꯟꯗꯨꯕꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯜꯂꯕꯤꯒ ꯁꯟꯗꯨꯕꯒ ꯆꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯝꯕꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯜꯂꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯕꯜꯂꯕꯤꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯕꯜꯂꯕꯤꯅ ꯍꯥꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯈꯛꯇ ꯉꯥꯏꯔꯦ"꯫ ꯁꯟꯗꯨꯕꯅꯁꯨ ꯃꯥ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯕꯜꯂꯕꯤꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯇꯠꯍꯟꯕ ꯉꯝꯕ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯍꯧꯁꯥꯒꯨꯝ ꯈꯔ ꯈꯔ ꯃꯄꯥꯜ ꯊꯣꯛꯄ ꯍꯧꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯟꯗꯨꯕꯁꯨ ꯕꯜꯂꯕꯤꯅ ꯃꯁꯝ ꯃꯅꯥ ꯀꯛꯊꯠꯄꯤꯗꯨꯅ ꯏꯔꯨꯒ ꯁꯦꯡꯅ ꯂꯨꯖꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯁꯟꯗꯨꯕꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯕꯜꯂꯕꯤꯅ ꯃꯣꯃꯣꯅꯣꯛꯅ ꯍꯥꯏ, "ꯅꯪꯁꯦ ꯌꯥꯝ ꯐꯖꯩ"꯫ ꯁꯟꯗꯨꯕꯅ, ꯑꯩꯁꯦ ꯐꯖꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯁꯔꯨꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯦꯟꯅ ꯐꯖꯩ"꯫ ꯕꯜꯂꯕꯤꯅ, "ꯑꯗꯣ ꯅꯪ ꯖꯪꯒꯜꯗ ꯍꯟꯈ꯭ꯔꯒꯅꯨ, ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯃꯈꯣꯏꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯂꯩꯖꯔꯁꯅꯨ꯫ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ, ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯤ ꯃꯔꯛꯇ ꯆꯥꯎꯔꯛꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ꯫ ꯁꯤꯃꯗꯤ ꯑꯩꯅ ꯈꯪꯏ, ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯑꯇꯩ ꯀꯅꯥꯁꯨ nate, ꯑꯩꯒꯤ ꯁꯥꯃꯨ ꯅꯥꯐꯟꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯅꯥꯐꯟꯕꯗꯣ ꯁꯟꯗꯨꯕꯗ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯁꯟꯗꯨꯕ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯁꯥꯃꯨ ꯅꯥꯐꯟꯕꯒꯤ ꯃꯅꯥꯇꯣꯟꯗ ꯇꯣꯡꯗꯨꯅ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯈꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯁꯨ ꯃꯥꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯁꯨ ꯃꯍꯥꯛꯅꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯖꯪꯒꯜꯒꯤ ꯁꯥ ꯃꯌꯥꯝꯒꯁꯨ ꯈꯪꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯕꯨ ꯁꯥ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯉꯝꯂꯛꯈꯤꯕꯅꯤ"꯫ ꯕꯜꯂꯕꯤ ꯁꯟꯗꯨꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯏ, "ꯑꯗꯣ ꯅꯪ ꯑꯩꯕꯨꯗꯤ ꯀꯔꯤꯃꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯣ"? "ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯩꯒꯤꯏꯅꯥꯛꯇ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯆꯥꯎꯈ꯭ꯔꯕ ꯖꯪꯒꯜ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ"꯫ ꯕꯜꯂꯕꯤ, "ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯅꯪꯅ ꯀꯔꯤꯒꯤ ꯍꯔꯥꯎꯕ ꯅꯇꯧ ꯎꯠꯇ꯭ꯔꯤꯕ"? "ꯍꯔꯥꯎꯕ ꯍꯥꯏꯕꯁꯤꯁꯨ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ"꯫ ꯕꯜꯂꯕꯤꯅ, "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ, ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯀꯗꯕꯅꯤꯅ"꯫ ꯑꯅꯤꯗꯣ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯜꯂꯝꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯜꯂꯕꯤꯅ ꯃꯇꯝ ꯑꯃꯗ ꯃꯄꯥꯅ ꯄꯥꯎ ꯆꯦꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯙꯣꯟ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯇꯥꯅꯕ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯀꯟꯕꯤꯔꯝꯕ ꯃꯤꯁꯛ ꯑꯗꯣ ꯁꯥ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯤꯁꯛ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ"꯫ ꯕꯜꯂꯕꯤꯅ ꯂꯥꯎꯕꯗꯣ ꯇꯥꯕꯗ ꯃꯤꯌꯥꯝ ꯑꯗꯣ ꯕꯜꯂꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯁꯟꯗꯨꯕꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯜꯂꯕꯤꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯁꯟꯗꯨꯕꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯁꯟꯗꯨꯕꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯕꯜꯂꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯔꯦ ꯂꯨꯍꯣꯡꯕꯁꯤ꯫ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ,
ꯑꯇꯩ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯁꯟꯗꯨꯕꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯕꯜꯂꯕꯤꯗꯣ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯥ, ꯃꯇꯝ ꯑꯃꯗ ꯄꯥꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯣꯠꯅꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯄꯥꯕꯥ ꯅꯪ ꯅꯇꯣꯝꯇ ꯇꯣꯉꯥꯜ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯦ ꯋꯥꯈꯜ ꯇꯥꯔꯦ ꯄꯥꯕꯥ, ꯑꯐꯕ ꯃꯤ ꯃꯁꯛ ꯈꯪꯂꯦ"꯫ ꯑꯁꯨꯝꯅ ꯁꯟꯗꯨꯕꯅ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯗꯤ ꯁꯥ ꯃꯌꯥꯝꯗꯣ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯥꯞꯅ ꯂꯩꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯒ ꯑꯩꯒ ꯃꯄꯣꯛ ꯃꯥꯟꯅꯗꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯥꯞꯅ ꯂꯩꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯩꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯥꯎꯕ ꯂꯩꯔꯔꯣꯏ꯫ ꯑꯩꯒꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯔꯛꯀꯦ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯕꯨ ꯈꯪꯍꯜꯂꯛꯎꯀꯣ"꯫ ꯁꯟꯗꯨꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡꯗꯣ ꯃꯈꯣꯏ ꯈꯪꯅꯕ ꯍꯥꯏꯔꯛꯄꯅꯤꯅ ꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯀꯞꯂꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯥꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯝꯂꯕꯅꯤꯅ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥ ꯃꯌꯥꯝꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯁꯥꯃꯨꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯕꯜꯂꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫